Kuki gi attack ta yet thang bamit u khidraba ibo chawbagi imungda LMG na lupa lising kun tengbang khre pawasi pandam pawsi dagi lokhatchawa nei mamang sahi gi me ahum dagi chin kuki narco terroristing na mitai singda tamna satharakhiba lan asigi manungsan na tumu khongdagi soro khaibam ibo chawba sahi kunthra ga mari haukiba January thada tumu khongda kuki militant singna bom kaptharak landarak pada mit amadi koki sarukta bom na pankhiwadagi hauji yethang bamit ubangam khidraba amadi wangang bada chada marfudra hena ngamdraba soro khaibam ibo chawba sahi kunthra ga mari ge ana layeng da kharadang oiraba sumateng oinaba ngarang like minded group LMG Manipur gi thomi singna lupa lising kun tengbang duna ibo chawbagi imungi awaba da saruk yakhre ngarang ayuk group asigi chief advisor wangkhemsa samjaina luching duna poiro khongjil lital makhongda leiba ibo chawbagi masi amade mabai gi yumda sangjafam lawduna leireba maraibak thiraba ibo chawbagi mafamda LMG gi maikaidagi lupa lising kun gi tengbang seladu khusinakhiwane ngasigi tengbang khongchet aduda group asigi vice president Chongtham Jivan Lata secretary Ojit Sorokhaibam publicity secretary Rakesh Naurem finance secretary Kunjeswar Mangsatabam joint secretary Dr. Maibam Itin assistant secretary Surendra Ningomba executive member Dr. Birla Salam Joli Kumar Thongam su saruk yakhe loinana Surjit Ngangom Boinau Maibam Joy Kumar Thoksom Dusarat Khetri Mayumna chingba group asigi maruoiba member kayasu saruk yakhe tengbang khongset aduga mari leinana group asigi secretary Ojit Sorokhaibam na phongdokhibada tumu khongda kuki singna kaptharakba bom masena panbadagi yamna thina sokpadagi ibo chawba siza hospital gi ICU da leiduna treatment satharakhe adubu laibak thibadei mahaki yethangba mit na matangba takhe lauthokhe aduga khut yetsu lengba otpa ngamdrai masigi mathakta wa fajana su ngangba ngamdrai ningsingbagi sakti chada marfudra mangkhre ibo chawbana sokhibasi mahakna luhongba tha ani fadringaidane mahaki nupina mahaki oiriba phibam asida minungsi utpagi mahut mahakpu thadoglaga mapamda satkhre masigi mathakta apokpa mapasu naitom poksaba machanupagi wakhalna polum oiduna langolgi singthakta thauri yanduna sikhre handakta saru polang khakta phangkhi hairibadu ibo chawbagi apokpagi saru polang ne mapabungi sorat loikhiba numit tarani fadre haujik ibo chawba mahaki pokminaba masigi yum poiro khongjilda leire mase su lairaba oibana makhata na layengba ngamdana leire lan asigi saitheng phangbada waraba upai leitraba imung asida LMG Manipur gi executive council na warep lawduna angamba khaigatna duna amade mayamna nungsibiduna tengbang birakpa senfam singa punsilaga ngarangi tengbang lupa lising kun asi mateng pangbane Ojit na makhata raduna tengbang ba yauduna miyoi bagi awaba khak kokpa ngamloi ibo chawbana ngasi awafamda tariba asi iraibak iramda Manipur kannabagi damak singkhong singyada khul ngakpadane iraibak idamak lantengnabada awafamda tariba ibo chawbagi ana layeng asigi damak laibak niyamna angamba mateng pangbiyo mahakna naba hek favaga makhata na lantengnabada saruk yakhigani haina thauna fana leiriba ibo chawbada ahenba thauna hapi sing minungsigi matawga loinana tengbang su pangminasi hai kheng